ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯧꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡ ꯁꯗꯥꯅꯟꯗ ꯀꯧꯏ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯁꯤꯗ ꯍꯅꯨꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯑꯃꯨꯕꯤ ꯀꯧꯏ꯫ ꯃꯤꯁꯨ ꯑꯗꯨꯝ ꯃꯨꯏ ꯑꯗꯨꯒ ꯃꯁꯥꯁꯨ ꯄꯥꯔꯒ ꯃꯨꯔꯩꯅꯔꯒ ꯃꯤꯡꯒ ꯁꯛꯀ ꯑꯗꯨꯝ ꯆꯞ ꯆꯥꯅꯩ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯠꯇ ꯃꯪꯗ ꯄꯣꯠꯂꯣꯏꯈꯤꯕ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛꯀꯤ ꯑꯍꯜ ꯍꯅꯨꯕꯤ ꯑꯁꯤꯅ ꯕꯥꯔꯇꯤꯜ ꯑꯃ ꯄꯥꯏꯔꯒ ꯃꯪ ꯃꯌꯥ ꯑꯗꯥꯏꯗ ꯀꯣꯏꯆꯠ ꯆꯠꯇꯣꯔꯤꯕꯅꯤ, ꯀꯩꯗꯧꯔꯤꯕꯅꯣꯁꯨ ꯈꯪꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯃꯥꯅ ꯃꯪ ꯃꯌꯥꯗ ꯆꯠꯂꯤꯕꯗꯨ ꯃꯪꯒꯤ ꯐꯠꯇ ꯍꯥꯎꯊꯤ ꯑꯃꯥꯡ ꯑꯁꯣꯏꯁꯤꯡ ꯑꯗꯨ ꯂꯧꯅꯕ ꯂꯨꯝꯃꯤꯅꯤ ꯀꯥꯏꯅꯁꯨ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯇ ꯎꯔꯨꯗꯕꯅꯤꯅ ꯃꯗꯨ ꯑꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯕ ꯉꯝꯗꯦ꯫ ꯃꯇꯝꯗꯨ ꯂꯝꯇꯥ ꯊꯥꯅꯤ꯫ ꯑꯗꯨꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯂꯥꯏ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯏꯟꯈꯠꯂꯛꯄ ꯃꯇꯝꯕꯨ ꯑꯣꯏꯕꯅꯤꯅ ꯂꯝ ꯂꯝ ꯆꯠꯇꯨꯅ ꯂꯥꯏ ꯍꯔꯥꯎꯕꯁꯤ ꯌꯦꯡꯕ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯃꯍꯧꯁꯥꯒꯨꯝ ꯑꯩꯁꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯨꯡ ꯗꯗꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯆꯪꯉꯛꯇꯨꯅ ꯗꯗꯥꯒꯤ ꯈꯣꯡꯎꯞꯇꯨ ꯂꯧꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯩꯅ ꯗꯗꯥꯒꯤ ꯀꯥꯗꯒꯤ ꯃꯥꯒꯤ ꯈꯣꯡꯎꯞꯇꯨ ꯂꯧꯒꯦ ꯇꯧꯔꯤꯉꯩ ꯗꯗꯥꯅ ꯈꯪꯇꯣꯛꯈꯤ꯫ ꯃꯥꯒꯤ ꯐꯃꯨꯡꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯉꯥꯡ ꯑꯩ ꯇꯨꯝꯗ꯭ꯔꯤ, ꯅꯪꯅ ꯇꯧꯔꯤꯗꯣ ꯂꯣꯏꯅ ꯈꯪꯉꯤ꯫ ꯇꯧꯅꯣ ꯈꯣꯡꯎꯞꯇꯣ ꯉꯔꯥꯡꯗ ꯁꯨꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯀꯩꯅꯣ ꯍꯧꯖꯤꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ?" ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ, "ꯗꯗꯥ ꯇꯞꯅ ꯉꯥꯡꯉꯨ, ꯕꯕꯥ ꯏꯃꯥ ꯇꯥꯈꯤꯅꯤ꯫ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯣ ꯗꯗꯥ ꯑꯩꯒꯤ ꯈꯣꯡꯎꯞꯇꯣ ꯂꯣꯏꯅ ꯁꯦꯒꯥꯏꯔꯦ꯫ ꯗꯗꯥꯒꯤꯁꯤ ꯉꯁꯤ ꯈꯛꯇ ꯇꯣꯡꯉꯨꯒꯦ, ꯃꯣꯠꯍꯜꯂꯛꯑꯣꯏ꯫ ꯑꯩ ꯐꯖꯅ ꯇꯣꯡꯒꯦ, ꯉꯁꯤ ꯈꯛ ꯋꯥꯏꯔꯨꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯗꯗꯥꯅ ꯑꯃꯨꯛ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ꯫ "ꯅꯨꯃꯤꯗꯥꯡꯗꯕꯨ ꯀꯅꯥ ꯎꯗꯣꯔꯤꯒꯦ, ꯁꯦꯒꯥꯏꯒꯦꯔꯥ ꯁꯦꯒꯥꯏꯔꯣꯏꯒꯦꯔꯥ? ꯅꯪꯒꯤ ꯈꯣꯡꯎꯞ ꯑꯗꯣ ꯑꯗꯨꯝ ꯇꯣꯡꯈ꯭ꯔꯣ꯫ ꯆꯠꯂꯣ, ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ, ꯏꯔꯥꯡ ꯌꯥꯝꯅ ꯐꯔꯗꯅ꯫ ꯑꯩ ꯇꯨꯝꯕ ꯌꯥꯗꯦ, ꯆꯠꯈ꯭ꯔꯣ" ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯗꯗꯥꯒꯤ ꯀꯥꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯑꯩꯒꯤ ꯑꯃꯟꯕ ꯈꯣꯡꯎꯞ ꯑꯗꯨ ꯇꯣꯡꯁꯜꯂꯒ ꯏꯃꯥꯟꯅꯕ ꯑꯃ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯁꯨ ꯂꯥꯛꯑꯦ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯁꯨꯡꯌꯧ ꯌꯧꯔꯛꯇꯕꯗꯨꯗ ꯑꯩꯁꯨ ꯐꯣꯟ ꯇꯧꯁꯜꯂꯝꯃꯤ꯫ "ꯏꯇꯥꯎ, ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯌꯧꯔꯛꯏꯁꯤ? ꯉꯁꯥꯏꯅ ꯅꯝꯕꯣꯜ ꯌꯧꯔꯦ ꯍꯥꯏꯈ꯭ꯔꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦ꯫ ꯀꯔꯝꯕ ꯅꯝꯕꯣꯜꯗꯅꯣ ꯅꯪꯅ ꯌꯧꯔꯛꯏꯁꯤ?" ꯍꯪꯉꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ, "ꯌꯧꯔꯦꯍꯦ, ꯌꯥꯗ ꯇꯧꯔꯤꯅꯤ꯫ ꯒꯥꯔꯤ ꯊꯥꯎ ꯑꯃꯨꯛ ꯂꯣꯏꯊꯣꯛꯀꯦꯗꯅ ꯋꯥꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯊꯥꯎ ꯑꯃꯨꯛ ꯍꯥꯜꯂꯨꯔꯤꯅꯤ, ꯅꯪꯗ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯣ, ꯑꯩ ꯌꯧꯔꯛꯑꯦ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ, "ꯑꯗꯣ ꯅꯪ ꯌꯧꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯗ ꯆꯪꯉꯛꯀꯅꯨ, ꯊꯣꯡꯒꯥꯟꯗ ꯂꯩꯔꯝꯃꯣ, ꯑꯩ ꯇꯨꯃꯤꯟꯅ ꯊꯣꯔꯛꯇꯣꯏꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯝꯃꯒ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯃꯥꯟꯅꯕꯗꯨ ꯊꯣꯡꯒꯥꯟꯗ ꯂꯥꯛꯈꯤꯕꯒꯤ ꯃꯑꯣꯡꯗ ꯒꯥꯔꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯑꯩꯁꯤ ꯇꯨꯃꯤꯟꯅ ꯇꯞꯅ ꯌꯨꯝꯗꯒꯤ ꯊꯣꯡꯒꯥꯟ ꯐꯥꯎ ꯊꯣꯔꯛꯏ꯫ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯒꯦꯠ ꯃꯄꯥ ꯑꯗꯥꯏꯗꯁꯨ ꯈꯔ ꯁꯨꯏ, ꯍꯥꯏꯕꯗꯤ ꯋꯥꯒ ꯃꯌꯥꯝ ꯑꯃ ꯍꯧꯔꯒ ꯏꯃꯝ ꯍꯦꯛ ꯃꯝꯃꯒ ꯃꯤ ꯑꯃꯒ ꯑꯗꯥꯏꯗ ꯄꯥꯛꯊꯈꯤꯕꯗ ꯎꯕ ꯐꯪꯕ ꯖꯒꯥ ꯅꯠꯇꯦ꯫ ꯑꯩꯁꯨ ꯊꯣꯡꯒꯥꯟ ꯒꯦꯠ ꯃꯄꯥ ꯑꯗꯥꯏꯗ ꯊꯣꯔꯛꯄꯗꯨꯗ ꯊꯣꯡꯒꯥꯟꯒꯤ ꯋꯥꯔꯛ ꯃꯄꯥ ꯑꯗꯥꯏꯗ ꯏꯃꯥꯟꯅꯕꯗꯨ ꯃꯥꯟꯕ ꯋꯥꯡꯗꯪ ꯋꯥꯡꯕ ꯃꯤꯑꯣꯏ ꯑꯃ ꯆꯞ ꯇꯤꯡꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯃꯗꯨ ꯏꯃꯥꯟꯅꯕꯗꯨꯅꯤ ꯍꯥꯏꯗꯅ "ꯑꯉꯥꯎꯕ ꯒꯥꯔꯤꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ? ꯑꯩ ꯒꯦꯠꯁꯦ ꯑꯃꯨꯛꯇ ꯂꯣꯟꯁꯜꯂꯨꯈꯤꯒꯦ" ꯍꯥꯏꯗꯅ ꯒꯦꯠ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯂꯣꯟꯁꯟ ꯑꯃꯨꯛ ꯑꯣꯟꯊꯣꯛꯑꯒ ꯏꯃꯥꯟꯅꯕ ꯑꯗꯨꯗ, "ꯀꯩꯅꯣ ꯅꯪꯅ ꯋꯥ ꯂꯥꯡꯒ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯤꯗꯨꯕꯣ? ꯆꯞ ꯇꯤꯡꯅ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ? ꯑꯩ ꯀꯤꯅꯕ ꯇꯧꯔꯤꯔꯣ ꯅꯪꯒꯤꯗꯣ? ꯊꯨꯔꯣ, ꯒꯥꯔꯤ ꯊꯧꯗꯣꯔꯛꯑꯣ, ꯆꯠꯂꯁꯤ, ꯊꯦꯡꯈ꯭ꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯐꯥꯎ ꯑꯩꯒꯤ ꯃꯥꯡꯗ ꯆꯞ ꯇꯤꯡꯅ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯨ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯛꯄꯅꯤ, ꯑꯩꯒꯤ ꯅꯥꯛꯇ ꯒꯥꯔꯤ ꯂꯥꯏꯠ ꯃꯉꯥꯜ ꯑꯃ ꯁꯠ ꯂꯥꯎꯅ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯒꯥꯔꯤ ꯑꯃ ꯏꯅꯥꯛꯇ ꯊꯧꯖꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯅꯥꯅꯣ ꯑꯁꯤꯅ ꯈꯜꯂꯝꯃꯤ꯫ ꯀꯣꯟꯅꯊꯪꯗꯗꯤ ꯏꯃꯥꯟꯅꯕꯗꯨ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯋꯥꯏꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯞꯄꯝꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯩꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗ ꯃꯐꯝ ꯑꯗꯥꯏꯗꯒꯤ ꯃꯥꯡꯈꯤ, ꯍꯥꯏꯕꯗꯤ ꯏꯅꯥꯛꯇ ꯂꯦꯞꯄꯝꯗ꯭ꯔꯦ꯫ ꯏꯃꯥꯟꯅꯕꯗꯨꯁꯨ ꯏꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯑꯉꯥꯎꯕ, ꯒꯥꯔꯤ ꯇꯣꯡꯈꯠꯂꯛꯑꯣ, ꯆꯠꯂꯁꯤ꯫ ꯀꯩꯅꯣ ꯅꯨꯃꯤꯠꯇꯨꯅ ꯀꯗꯥꯏꯗꯅꯣ ꯌꯦꯡꯉꯤꯗꯨꯅ?" ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯏꯁꯥꯁꯦ ꯏꯉꯛ ꯉꯛꯅ ꯋꯥꯔꯛ ꯑꯗꯣꯝꯗ ꯃꯨꯟꯅ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯏꯁꯥ ꯅꯣꯝꯃꯛꯈꯤ꯫ "ꯂꯥꯛꯑꯣꯅꯦ, ꯀꯔꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯃꯪꯉꯒ ꯂꯩꯔꯤꯗꯨꯅ? ꯂꯥꯛꯑꯣ, ꯆꯠꯂꯁꯤ" ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ, ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯁꯨꯝ ꯌꯦꯡꯉꯝꯃꯒ "ꯍꯣꯏ, ꯂꯥꯛꯑꯣ, ꯆꯠꯂꯁꯤ" ꯍꯥꯏꯗꯅ ꯒꯥꯔꯤꯗ ꯀꯥꯈꯠꯂꯒ ꯏꯕꯥꯅꯤꯁꯦ ꯂꯥꯏ ꯍꯔꯥꯎꯐꯝꯐꯥꯎ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯉꯤꯕꯗꯨꯁꯨ ꯑꯩꯁꯦ ꯋꯥ ꯑꯃꯇ ꯉꯥꯡꯉꯝꯗꯦ꯫ ꯉꯁꯥꯏ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕꯗꯨ ꯃꯗꯨ ꯀꯅꯥꯅꯣ, ꯀꯔꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜ ꯁꯨꯝ ꯇꯧꯔꯝꯃꯤ꯫ ꯒꯥꯔꯤ ꯊꯧꯔꯤꯕ ꯏꯃꯥꯟꯅꯕ ꯑꯗꯨꯅꯁꯨ, "ꯀꯩꯗꯧꯔꯒꯦ? ꯅꯪꯕꯨ ꯋꯥ ꯂꯥꯡꯒ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯤꯗꯨꯕꯣ? ꯅꯌꯥꯝꯕꯅ ꯐꯨꯕꯤꯔꯛꯑꯕꯣ?" ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ, "ꯖꯦꯝꯁ ꯏꯇꯥꯎ, ꯑꯩ ꯉꯁꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯑꯉꯛꯄ ꯑꯃ ꯊꯦꯡꯅꯔꯛꯑꯦ, ꯅꯪ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ꯫ ꯑꯗꯣ ꯏꯇꯥꯎ, ꯑꯩ ꯏꯁꯥꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ꯫
Horen lai harauba yengba loiraga noida oina ahing leurasi. Ngasidi nangga oina tuminarasi hairami. Imanabaduna muk kaino mana ngasi ngangi mayam sibo. Yaruka hojik yumda mi pusanba yade. Baba imana. Kaino nangido kiriba kaiduro. Salehe adugibo horen aina. Nangi thongan po adum timbiramdu leire. Kaino nangna kiriduba ide itomda muk hankidoini. Adu nangbo sak sarabo. Aidi sak saraktri masa mapainaba. Asaida gari si mapam chana khamaga. On masa mapai kisi aina adagi. Loina leirabani haidei. Aina musak pudi isu yamna sarakti. Adu James. Nang thajaro itaw khoiga hek imthang nana leiba imungdo. Maduda hal hanubi malai. Madu lai sanabi hanubi ni. Ngasaido mana sanaba lai dura khangde. Aina thengnarido. Isase hudita kiba sumsum henjale e hairami. Imanaba James na amo. Nangi waridudi aipo khara khara kiba phaure. Adu kanade gari se asawai da khamasi. Marum su khara tai. Pon masa mapai kisi aduga. Nangi warido ai munna tarage haidana. Magi gari do lamben matai uphung mapa amada khamammi. Aduga magi gari ge tunbostagi yu hidak tangkhai ama puthoraki. Madu ibani sum thangminarami. Yudo sum thangna tangnaina mangonda su sum wari tamammi. Khangde taw ngasai de nangna haidana puttu da wari ga yamna sarure. Pore namu halakpada thunga na muklepaga leiramagati. Aide bera ama kana duri tawrisi hairammi. Imanaba James na amo. Yare homogi mongda tawrano. Lai harauba matam yausang matam sidabo. Aban makonga lai haraubagi makonga na. Ungnin ninduribani matamsi. Nang yamna kiragana hayengkay numidang yumdagi mapan thorano. Akoide khara nekhai kige handak matangsi. Nang nakhara likpaga sukoy basa nang adum haubalai si. Nong mata thau litar makhaya matahan ki haide. Aicho thau tingi nang sipaw haubalak pasi. Aduna nang but kirabani na hayengkay dagi. Ay nang haubalaroi ge ko haida na maso phagi oina hairakhi. Ay namu nang gido phagi da karino madi yauri. Ngasadege na nangonda hairisi nangna phagi malamani. Yare lao thiangkinabani lai haraubada mateka mayingamag. Ngaside yumda halasi hairami. James na mo imay pe manahan kay di pung baro matadri pao. Yumda hansi yadaba nangna ngaside nganna halasi kaina. Yamna ki kramani da lao salasi yengorasi haidana. Lai harau pumda ngahak sangamaga. Zagoy amani yengamaga yumda halaami. Yumda halakpagi mata maduda so akoy thonggan yoksalakpada. Ay singasay mira karino khangdaba ma lepambado. Madu hekta leromgada boyde ningami. Thungan hek yawbaga ay singasay gi mapaday da misina. Kina mapaday di yengami. Aduga imanaba aduda James ay lehuragi. Nangso hankrobay hairami. James na muhoy ay budi hankragi. Ado nang thungan marumda mukasay gi do lepaga lejaromgani. Ay sale haramdo da maso gari do pai kay thawduna satki. Ay sumay khankibaga hathu do get adu hangtuoga. Yumda sangakit tawringay ako'y get mapandagi. Miya man nag-get o tilakpadaw na gong tilaki. Ay so dum na tawrok padagi hota na isi yumda chen salami. Babay madadaso ay halay kangaba mali. Baba na magi pamungdagi asum na hayray. Ako'y gyan taba halabo halaga di get o su pajana luwa salamabu hangay. Maduday si tumina laywa matakumdi. Ay kasi subut sanabi hanubi edo na. Layriba awang pangwa may kaya dumdani. Ay suway ki kada tumina sangduna. Pamungda kakalaga hiptharami. Ay na thengnarikiba singa du sa wakal sum tawrami. Adum na isa layring ay ki kagi thongnaw. Ay ki pamung mapada panba thongnaw adu. Nuksitakan ba man na salaw na humjalagduna. Hangang hek hangtoraki. Ay so thongnaw adu na hangtorak padu da puklong hawgalaga. Pagat thongnaw adu lonsan ge tawrak pada. Wangdang wangwa musuk mo ba masamsang na thadaba. Akiba sakta mama thongnaw adu ki mapanda. Tungo thokto na lepaga leirami. Madurok padagi se ima baba sida karino malaire. Amukta sango haidana uraw tharaw ba tawrami. Maduda ima hana ay ki kada sangsalaki. Aduwa kaidawragi ibungo hangi. Ay so wangang de thongnaw adom na khudom bitilami. Maduda ima so kaino ni kaidawragi sida kanalay gi haidana. Yengo baday da natana ima so yang na urami. Maduda gi ima so o ima sida kaino napana sa amukta sango. Kaidawragi hawzupok sida kaino man lepaga leire haidana. Imaso uraw tharaw duna babaga dadaga kaurami. Aduga imaso ay kinakta sangay. Babaga dadaga so hakam wawa sanduna. Kaidawragi may naman na sana hugdik numidang sida uraw tharaw duna. Kauri badubo karigino kaidawragi hangay. Maduda imana thongnaw da kanano lay dito mukta yengo hayrami. Babaga dadaga so thongnaw aduda makok tindog duna. Kanalege sida bu yengami. Aduba handakti mapani na yengo badadi. Mapanda kanasu layramdi. Babana so mapanda di kanasu layteda.
Kaino ahing asida namana sana tawridubu hangai. Imana amuk kaino aduda hujikta mira karino ma lephoribadudi. Karino menong asibu sumaina kibade aigi punsida. Amupok thengnadri hairami. Dadana amuk naw karino uribo ima sidadi karimata leiteda. Adadaga nabani su yengu lao. Karimata leite tu hairami. Imana mo ay ngamaro ay ngasi sa isada karino matawukre. Layaw haurabal kangde. Tungnaw ado tuna lunsalu hairami. Ay na sumakoyda sumnahay. Ngasi siya ngasay na halagpada na koyda haydoktrabani. Geta sumusuk mo ba wangtang wangba masap yung nalepagalirami. Ay di kang dabadagi imana ba oirabo iningdana. Ay di kaurure ado kona di imana ba oiramdre. Mapamaday da ado mangkre. Ngasay halagpada sumapandagi get tilay. Kaino ngasi ako'y mong natawri si ay kiba na yadre isa si hayrami. Maduda dadana mo sumnakume. Sat ko dada numidang hingtingakan. Nang madugumba mating narito para bane. Matung manaw saning dana ba kama hela bane nang si. Handak marak hayraki. Ay so karimatag kumde tuminalay. Babana mukyare to dugumawado hojik sida wari sanara ano. Hayang daw ko'y maripo na wari masana si. Ay so nako'y da kay kaino karahay ki. Mamanang so pakat papatribo. Kaday makit ka litro ka sida. O sida layre sese makit sinanasado. May yung tuwag-tuwag Yari-yari karisu tawraraway. Laite na haibas din mo'y nahin na miyo'y bako'y bukiri bani. Maduda ko'y nakahin na kisaluraw di apabaway gandi. Adon ako'y sutumnaro. Aton bagyan tabay mo anang di nga si ipaga tumura silaw. Nga si di sida tumurano. Amanang so pamungda sangwa tumuro hayrami. Madudagi ima sumagi pamungda kina tumasang kare. Ay so babada babae dadagoy na tumuragi. Magi pamungda hayrami. Dadana muktumakano babaga tuminaw kumay. Babana mo ibunga nanaw sigang nga si di tuminaro. Natsinanaw ni kay dawlagi ipaga tumbado. Mahay nadra pa mali hayrami. Matawasum na numito dadagi pamungday si tumami. Dadada suway na tumna wari sarami. Daday ni amubi na sanaba laima na tado pa putuwirini. Nga si imagay ka na tengnari do hayrami. Dadana mo ay taning de dugma wari do sarakano. Tuminatum mo hayray. Maduday suwa tuminatum tarami. Numito ginonghengaan baga babana ako'y imong gimyusingsi. Magi kada kauksalaga babana ako'y da sumna hayray. Noy kini haydrabani ngarangido. Adong nga si di ipa hayraga yengo. Ngarangido tangnabagi ahal hanubiyes na tazalagpani. Tayo na matamamada ipa awiso na ko'y ngarangi. Tugdugto adumay na tingnakiba yawkre. Asigo mamising asiga yung tang narabadi yam na kahe na sukisaluno. Ako na pukida kisalabadi hekta hendalagturi bani. Ida ba kang dinadaba saraga layo. Masigihan siya laitin sana doon na tayo na dagi atum laabani. Mana layriba yung kola si Pog tayo na. Lai sanaraga mingon dagi mulawri bani. Masigi suwari yam na lay hayray. Imana mo kaino hari dubo mang na kay kaino uraga po. Kiruno yaduri ba uwiroy dubo wani da pakata na sina ba tabag ni. Ang kola si naman na kamay na mulawri ba hangami. Babana mo asum na makatari. Asigi yung konse manggi hayda na nupamagi. Yung ming kolo era minihana. Aduga amubi hari bahala sina huziw do ibom sa haydana. Sana saba mamamang layag na laybado. Mo'y gida po na lay minaramini. Makoy gada hala siga mari tongnay. Matamado da nakalas da layramba manggi ko bunupa aduna. Ibom sa dagi sana lauruga sana haluba dudagi. Ibom sana hala si taduwaga. Sige in kolas da laitin tajan do na in kolas si laybang amda na batawraga. Mana sana kara dugiga in kolas siga saksa na hupani. Aduga ahal sina mana in kon sangboy na sida tamkibani. Kususu ahal aduga huziki ibom sa hari duga manabani. Yamna chumna mudabani sangay na ba mamamloy na yawbani. Moise kasadagi tayo na sida kungapani kahit so haynay. Aduna na ko'y numidang mapano bang papagtuon o sida giti. Ayong nung tinigumadi kariso tawroy. Aduga yung masida si tawre sumay na tawre hayda na. Mingonda so wari tamtokano. Maduna hena ko'y da pabuwaroy aduna kangaba. Ako'y na hayal si hayda na babana wari sa libiray. Matawasong na matangkra din numidang si Eso yumdagi. Mapanong ban kaya tuwamdi. Panahayza bagi wani lamtataway banina. Yaksangit haban makon si lay haraw bagi haban makon. Mayam do da saning badadi kong si maring sat pazani. Adu wakida na iso kang zalami. Saksi bora mamam sara kang nganta na tumami. Numito di ako'y dadasi so yaksang numit humnisan bagi. Maso taban song badu saning nga bazani. Maduda maso matom da huren halak badu kizabadagi. Ayngwanda sumna hayri. Nanaw ibani taban song basalusiro. Kuida biyedo ka salaw na halak siro haurei. Maduday na tayo na mana yung tawlaki basing ado. Laman kumboy na ay ngamoy ko dada.
ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯅꯪ ꯈꯪꯗ꯭ꯔꯣ? ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯅ ꯊꯦꯡꯅ ꯍꯜꯂꯛꯄꯗ ꯇꯧꯈꯤꯕ ꯑꯗꯨꯃꯥꯏꯅ ꯅꯪꯁꯨ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯗꯅ ꯑꯩꯁꯦ ꯃꯉꯣꯟꯗ ꯋꯥ ꯈꯔ ꯆꯥꯎꯔꯞꯅ ꯉꯥꯡꯉꯝꯃꯤ꯫ ꯗꯗꯥꯅ ꯑꯃꯨꯛ ꯌꯥꯔꯦ ꯑꯉꯥꯡ ꯍꯩꯄꯥ ꯌꯥꯝꯅ ꯁꯥꯔꯛꯑꯅꯨ, ꯆꯥꯅꯤꯡꯗ꯭ꯔꯒ ꯇꯣꯛꯎ ꯀꯩꯅꯣ, ꯅꯪꯕꯨ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯒꯤ ꯊꯥꯕꯜꯁꯤꯃ ꯚꯨꯠ ꯀꯤꯔꯤꯉꯩ ꯆꯣꯡꯗꯅ ꯇꯣꯛꯑꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯩꯗꯤ ꯏꯃꯥꯟꯅꯕ ꯀꯧꯈ꯭ꯔꯦ ꯂꯥꯛꯑꯅꯤ, ꯅꯪꯁꯨ ꯁꯨꯝ ꯍꯥꯏꯕꯤꯕꯒꯤ ꯋꯥꯅꯤ, ꯆꯠꯅꯤꯡꯗ꯭ꯔꯕꯅꯤꯅ ꯂꯩꯍꯧꯔꯣꯅꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ, ꯑꯣ ꯆꯠꯆꯅꯤꯡꯗ꯭ꯔꯦ ꯚꯨꯠ ꯂꯥꯏꯇꯤꯟ ꯊꯦꯡꯅꯕꯁꯤ ꯑꯍꯤꯡ 4-5 ꯇꯨꯝꯕ ꯍꯦꯛꯇ ꯌꯥꯒꯟꯗꯦ, ꯅꯪ ꯆꯠꯂꯨꯔꯣ, ꯑꯗꯣ ꯅꯪꯁꯨ ꯍꯣꯔꯦꯟ ꯊꯦꯡꯅꯔꯦ ꯀꯥꯏꯅꯗꯤ ꯂꯥꯛꯀꯅꯨ, ꯑꯁꯥꯏꯗ ꯊꯣꯛꯇꯨꯅ ꯂꯩꯔꯕꯅꯤ ꯍꯥꯏꯗꯅ ꯗꯗꯥꯗ ꯑꯩꯅ ꯂꯛꯅꯕꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯑꯩꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤ꯫ ꯀꯣꯟꯅ ꯊꯣꯡꯒꯥꯟꯗ ꯃꯃꯥꯟꯅꯕ ꯈꯔ ꯀꯧꯔꯒ ꯊꯥꯕꯜ ꯆꯣꯡꯕꯗꯨ ꯆꯠꯈꯤ꯫ ꯑꯩꯗꯤ ꯅꯍꯥꯟ ꯊꯦꯡꯅꯈꯤꯕꯗꯨꯗ ꯏꯁꯥꯁꯦ ꯏꯄꯥ ꯄꯥꯈꯠꯈꯤꯕꯗꯒꯤ ꯊꯥꯕꯜ ꯆꯣꯡꯕꯒ ꯄꯨꯈꯤ ꯀꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯑꯩꯁꯦ ꯆꯥꯛ ꯆꯥꯔꯒ ꯑꯗꯨꯝ ꯇꯨꯝꯃꯝꯃꯤ꯫ ꯀꯣꯟꯅ ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯏꯃꯥ ꯏꯄꯦꯝꯃ ꯃꯥꯏꯀꯩ 4ꯗꯒꯤ ꯊꯥꯕꯜꯒꯤ ꯃꯈꯣꯟ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛꯇꯕꯨ ꯇꯨꯝꯕꯒ ꯌꯥꯔꯝꯗꯦ꯫ ꯄꯨꯡ ꯌꯦꯡꯉꯨꯕ ꯃꯇꯝꯗꯁꯨ ꯄꯨꯡ 12 ꯇꯥꯔꯝꯒꯗꯣꯔꯦ꯫ ꯇꯨꯝꯕ ꯌꯥꯗꯕꯗꯒꯤ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯑꯩꯁꯦ ꯈꯣꯡꯁꯤꯅ ꯊꯥꯕꯜꯒꯤ ꯇꯥꯜ ꯑꯗꯨꯗ ꯈꯣꯡꯅ ꯁꯨꯝ ꯀꯥꯎꯔꯒ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯗꯗꯥꯒꯤ ꯀꯥꯗ ꯗꯗꯥ ꯍꯜꯂꯛꯈꯤꯕꯒꯤ ꯃꯑꯣꯡꯗ ꯀꯣꯗ꯭ꯔꯣꯛ ꯀꯗ꯭ꯔꯥꯛ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯈꯜꯂꯤꯕꯅ ꯗꯗꯥꯁꯦ ꯍꯜꯂꯛꯈ꯭ꯔꯦ ꯅꯤꯡꯉꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯗꯗꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯒꯦ, ꯂꯛꯅꯔꯨꯒꯦ ꯍꯥꯏꯗꯅ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯗꯥꯁꯦ ꯐꯃꯨꯡꯗ ꯃꯁꯥ ꯄꯨꯝꯕ ꯐꯩꯖꯨꯞꯅ ꯀꯨꯞꯁꯜꯂꯒ ꯐꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯗꯗꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯇꯅ ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯆꯪꯁꯜꯂꯨꯕꯗ ꯉꯁꯥꯏ ꯃꯤ ꯑꯃ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯃꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯐꯩꯖꯨꯞꯇꯨꯅ ꯀꯨꯞꯁꯜꯂꯝꯕꯗꯨ ꯐꯩꯖꯨꯞꯇꯨꯒꯤ ꯃꯅꯨꯡꯗ ꯃꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯈꯥꯗ ꯐꯩꯖꯨꯞ ꯑꯗꯨ ꯖ꯭ꯋꯥꯏ ꯂꯥꯎꯅ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯀꯤꯕꯁꯦ ꯍꯦꯟꯃꯟꯈꯤꯗꯅ ꯂꯥꯎꯕꯁꯤ ꯉꯝꯃꯝꯗꯦ, ꯑꯩꯒꯤ ꯏꯁꯥꯁꯦ ꯊꯛ ꯅꯤꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯦ ꯈꯣꯡ ꯊꯥꯡꯕꯁꯨ ꯊꯣꯛꯈꯤꯗꯕꯗꯒꯤ ꯃꯈꯥꯗ ꯑꯩꯁꯦ ꯍꯛꯆꯥꯡꯁꯦ ꯄꯨꯟꯅ ꯇꯨꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯑꯩꯁꯦ ꯍꯥꯠꯂꯒꯦ ꯁꯤꯜꯂꯛꯄꯖꯥꯠꯅꯤ꯫ ꯑꯩꯁꯨ ꯂꯥꯎꯕ ꯈꯣꯡꯕ ꯊꯣꯛꯈꯤꯗꯕꯗꯒꯤ ꯑꯩꯁꯦ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯅꯨꯡꯗ ꯈꯟꯗꯨꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯗꯨꯅ ꯃꯈꯥꯗ ꯑꯩꯁꯦ ꯋꯥꯅ ꯈꯥꯡꯉꯝꯃꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯤ ꯕꯕꯥꯁꯨ ꯃꯄꯥꯟ ꯊꯣꯔꯒ ꯗꯗꯥ ꯍꯜꯂꯛꯈ꯭ꯔꯕꯖꯥꯔ ꯍꯥꯏꯗꯅ ꯗꯗꯥꯒꯤ ꯀꯥꯗ ꯆꯪꯉꯛꯄꯗ ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯂꯩꯔꯝꯕꯗꯨꯗ ꯕꯕꯥꯁꯨ ꯏꯉꯛ ꯉꯛꯅ ꯄꯥꯈꯠꯅ, ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯏꯆꯥ ꯀꯩꯗꯧꯔꯒꯦ, ꯃꯃꯥ ꯏꯆꯥꯅꯨꯄꯥ ꯀꯔꯤꯅꯣꯃ ꯇꯧꯔꯦ, ꯁꯤꯗ ꯆꯪꯉꯛꯑꯣ ꯂꯥꯎꯅ ꯕꯕꯥꯁꯦ ꯑꯩꯁꯦ ꯃꯈꯥꯗꯒꯤ ꯍꯨꯒꯠꯄꯤꯔꯒ ꯗꯗꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯍꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯈꯨꯠ ꯈꯣꯡ ꯀꯣꯜꯂꯤꯕꯗꯨ ꯕꯕꯥꯅ ꯄꯥꯏꯕ ꯅꯥꯟꯕ ꯇꯧꯔꯒ ꯇꯤꯡꯊꯣꯛꯄꯤꯕꯗꯒꯤ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯑꯩꯁꯦ ꯀꯞꯄꯝꯃꯤ꯫ ꯕꯕꯥ ꯀꯩꯅꯣ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯤꯁꯤꯕꯣ, ꯑꯩ ꯀꯤꯖꯕꯅ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯀꯞꯄꯝꯃꯤ꯫ ꯏꯃꯥꯁꯨ ꯄ꯭ꯔꯞ ꯆꯪꯁꯜꯂꯛꯇꯨꯅ ꯏꯆꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯄꯥꯈꯠꯅ ꯆꯪꯉꯛꯏ꯫ ꯕꯕꯥꯁꯨ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯑꯣꯏꯔꯝꯃꯤꯕ ꯃꯇꯧ ꯑꯗꯨꯗ ꯀꯞꯄꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯎꯁꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯑꯍꯜ ꯍꯅꯨꯕꯤꯗꯣ ꯃꯥ ꯁꯨꯝ ꯍꯦꯟꯖꯜꯂꯛꯀꯗꯣꯔꯦ, ꯍꯣꯏ ꯍꯌꯦꯡꯗꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯔꯒꯦ, ꯑꯩꯅ ꯇꯧꯔꯣꯏ ꯌꯥꯎꯅ ꯇꯧꯗꯕꯅꯤ, ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯍꯥꯏꯗꯅ ꯕꯕꯥꯁꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯏꯕꯨꯡꯉꯣ ꯏꯆꯥꯗ ꯀꯩꯗꯧꯔꯛꯏꯅꯣ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯩꯅ ꯊꯦꯡꯅꯈꯤꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯗ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯑꯁꯤꯗ ꯀꯃꯥꯏꯅ ꯂꯩꯗꯣꯔꯤꯕ? ꯀꯩꯅꯣ ꯃꯥꯅ ꯍꯟꯗꯛ ꯃꯔꯛ ꯑꯩꯈꯣꯏꯗ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈꯤꯒꯦ? ꯅꯨꯡꯁꯤꯗꯅ ꯑꯩꯈꯣꯏ ꯁꯣꯝꯗ ꯄꯥꯟꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯐꯥꯎ ꯑꯩꯅ ꯃꯔꯛꯇ ꯄꯤꯕꯤꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯥꯒꯤꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯑꯃ ꯍꯤꯡꯊ ꯊꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯅꯪ ꯕꯕꯥ ꯀꯔꯤꯅꯣꯃ ꯈꯜꯍꯧꯕꯅ ꯆꯨꯝꯅꯤ, ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯊꯣꯛꯄ ꯌꯥꯔꯔꯣꯏ꯫ ꯂꯩꯀꯥꯏ ꯇꯥꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯄꯥꯝꯂꯣꯝꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯗꯣ ꯇꯥꯛꯑꯒ ꯊꯤꯛ ꯇꯧꯍꯟꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯐꯕ ꯑꯣꯏꯅꯤ ꯊꯥꯖꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯉꯥꯏꯈꯨꯅꯦ, ꯃꯗꯨꯁꯨ ꯍꯦꯛꯇ ꯇꯧꯔꯨꯕ ꯌꯥꯕ ꯅꯠꯇꯦꯅꯦ, ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯔꯅꯤ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯅꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯗꯤ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯕ? ꯑꯩꯅ ꯍꯥꯏꯕꯁꯤꯁꯨ ꯃꯈꯣꯏꯁꯦ ꯇꯥꯗꯦ, ꯍꯧꯖꯤꯛꯃꯛ ꯐꯣꯟ ꯇꯧ ꯌꯨꯝꯗ ꯍꯜꯂꯛꯑꯣ ꯍꯥꯏꯈꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯗꯗꯥꯁꯨ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯗꯗꯥꯗ ꯉꯥꯡꯉꯝꯃꯤ, ꯅꯈꯣꯏꯁꯦ ꯍꯔꯥꯎ ꯀꯨꯝꯍꯩꯁꯦ ꯀꯌꯥꯝ ꯄꯥꯝꯃꯤ, ꯃꯇꯝ ꯈꯔꯗꯤ ꯑꯊꯦꯡ ꯑꯔꯥꯛ ꯆꯠꯊꯣꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯗꯗꯥꯁꯨ ꯏꯉꯛ ꯉꯛꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯏ꯫ ꯑꯗꯨꯗꯤ ꯏꯃꯥꯅ ꯍꯜꯂꯛꯑꯕꯅꯤꯅ ꯅꯐꯤ ꯅꯔꯣꯟ ꯍꯣꯡꯇꯣꯛꯎꯔꯣ, ꯅꯪꯅ ꯍꯜꯂꯛꯄꯗ ꯊꯣꯡꯒꯥꯟꯗꯗꯤ ꯀꯔꯤꯃꯠꯇ ꯂꯩꯍꯧꯗꯕ꯭ꯔꯥ ꯍꯪꯉꯝꯃꯤ꯫ ꯗꯗꯥꯅ ꯑꯃꯨꯛ ꯀꯩꯁꯨ ꯂꯩꯍꯧꯗꯦ ꯀꯩꯗꯧꯔꯒꯦ ꯈꯨꯝꯃꯛꯏ꯫ ꯕꯕꯥꯅ ꯑꯃꯨꯛ ꯅꯅꯥꯎꯁꯦ ꯍꯧꯖꯤꯛ ꯁꯤꯔꯝꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏ, ꯏꯄꯥꯅ ꯊꯦꯡꯅꯧꯕꯒꯤ ꯐꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯗꯗꯥꯁꯨ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯅꯨꯃꯤꯗꯥꯡ ꯀꯅꯥꯃꯠꯇ ꯇꯨꯝꯅꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯍꯧꯖꯤꯛꯀꯤ ꯌꯨꯝꯊꯪꯅꯕꯒꯤ ꯍꯅꯨꯕꯤ ꯑꯗꯨ ꯑꯩꯈꯣꯏꯔꯣꯝꯗ ꯑꯣꯜꯂꯒ ꯑꯣ ꯂꯇꯥ ꯀꯔꯝ ꯄꯥꯜꯂꯤꯒꯦ ꯍꯥꯏꯗꯅ ꯀꯧꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯋꯥ ꯑꯃꯇ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯃꯨꯟꯅ ꯑꯩꯈꯣꯏꯔꯣꯝꯗ ꯉꯥꯏꯍꯥꯛ ꯌꯦꯡꯉꯝꯃꯒ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯇ ꯈꯨꯝꯃꯛꯇꯕꯗꯨꯗ ꯑꯃꯨꯛ ꯆꯪꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯊꯥꯏꯅ ꯃꯈꯣꯏ ꯑꯍꯟꯁꯤꯡꯅ ꯊꯅꯝꯕ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯂꯥꯏꯔꯣꯟ ꯇꯤꯟꯁꯣꯟ ꯃꯆꯤꯟꯅ ꯇꯝꯕ ꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯁꯦ ꯕꯕꯥꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯔꯒ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯎꯠ ꯋꯥꯏꯒ ꯆꯥꯏꯊꯣꯛꯑꯝꯃꯤ꯫
Hanubi adusu khangaba mali. Aduna masu matam khradi chap lepki. Aduga akhoi imungdaga changsalakdana masakna marol ama thiriba. Apaba saragana akhoi bohanda. Kaungangbuga mata khumde ana yeka yaurbo hangai. Maduda babana akhoi mapana thoalamde. Baba oina thoke haidana babana. Ine karisu tawde nungairibo inebo. Adum harau harau lamina sida ine kaidawruni. Akhoi masen yengsanadana hairammi. Ahal aduna amuk. Koida changeng sum tawbani da haidana sengna macindagi hairammi. Aduga ahal adu thoki. Numitudagi ahal Hanubi aduna yum masda magi laitin sing adu. Tajanba muk hauraki. Imana saktoga kon penge haidana maning thongda. Kolik thamambadu pukhamga si masamatomda pairaga. Imagi koktoga pukham aduna thomaki. Maduda imasu kidana imungda chensalammi. Babasu saudana Hanubi aduda lairik paraga magi yumdasu kaino thajalammi. Hanubi adugi zinga mathaktaga babana akhwaida. Ahing thengakan nungdum khara khara langkhaluk kihallu haidana. Dadaga igana nungdumga si achau chauba khalaga langkhalammi. Noksu yamna nokningi thodok sing adu. Adumna tawbadagi ahal Hanubi adusu kijaraba khangde. Amukana akhwaida hemjanba ngamamdre. Babana haibadu chumle yamnasu kisalluno haibadu. Hojikte ahal Hanubi adu sikhre. Magi ingkhol adusu mi leiba ngamdabadagi. Hojikso hangduna leiri. Masini mayam ngasigi riyan horror story. Mathangi wari thagalakpada mayam punamuk thengnarasi. Masigidi mayamdagi kainanaba bidai lawjari.